आकाशवाणी इम्फाल नोलिनी देवी ने पाउ पजरी ngaksil mantralay na hari Pakistan na leba asigi awang amadi nongchup thangba Indo-Pak ngangkai paring maya da leba Bharat ki airways singda missile kapsinduna amang ata thoganna bahona rakre Madugi Pakumda Bharat Lanmina Pakistan ki military target technical infrastructure command and control center radar site amasung kulai thampam singda landaduna amang ata thogankre Bharat ki fighter aircraft singna Rafiki Murid Saklala Rahim Yar Khan singba mafam singda landaki Postcard Labour Radar Site amasung Siakot Aviation Base da sulandaki Operation Sindur ki matang da pangthokpa khanaba paugi mifam amada wing commander Biomika Singna Bharat Lanmina paikhatpa thabak sing arik chumna paudamki mangna hai Pakistan na chatharakpa thawum khudingmaki paukum pinaba Bharat Lanmina sem satuna lei New Delhi tangasi pangthokhiba paugi mifam aduda ngaksel mantralay ki wangangloi Colonel Sophia Qureshi na hai Bharat ki Pathankot Udhampur Udaipur Bathinda Bhuj na chingba mafam singda Pakistan ki maikaidagi bomb kapsinduna landana bahona rakhi Masiga loinana ngasi ayu anganba pung ama minute nifurom taba matamda Pakistan ki maikaidagi high speed missile kapsinduna Punjab Air Base bu manghanta khanna bahona rakhi Bharat Lanmi ki maikaidagi matik chaba jaksil thorang lokatuna makhugi landa ado mai pakpa ngamhan kinde Mangna hai Srinagar Awantipura Udhampur na jingba Lanmi ki mafam singda leiba angang singi school amadi ana layingpham oiriba hospital singda Pakistan missile kapsinduna mangtaknaba thawung chatharakhi asigumba mizamyang ki sebada mathau tawriba mafam sing asida landarakpa si Pakistan ki pangdaba thawung amani Foreign Secretary Bikam Misri na hai Pakistan Bharat ki maru oiba military installation sing manghan tahan kre haina pongdorakliba wafam adu aran bani Surat ki Air Force Station S400 base amasung critical infrastructure sing manghan tahan kre hariba adu aran ba wafam ni mangna hai Bharat na Afghanistan da missile kapsile haina Pakistan na siriba maral adu yumpham yaudabani mangna makhatan hai Afghanistan ki miyam amadi lebak adugi infrastructure singbu kanana target tawribagi haibasi lebak adugi miyamna chapchana khangi Bharat ki operation Sindur da Jaise Mohammed amasung Laskar itoibagi makok thongba terrorist manga hatkre pau kharan hai terrorist sing adudi Mudassar Khadias Khan Hafiz Mohammed Jalim Mohammed Yusuf Azhar Abu Akasa haina su khangnaba Khalif amasung Mohammed Hassan Khani hairi Terrorist sing asi Bharat na tha sigi tareta sathakiba operation Sindur da sikhibani hairi Kendra ki mapan thawra mantri Dr. S. Jaishankar na America ge Secretary of State Marco Rubio ga Bharat amasung Pakistan gi hauji oiriba phimam gi matangda wari sanakre Social media da thagatpa post amada Dr. Jaishankar na hai Bharat ki khongthang asidi Pakistan na chatharakpa thawung gi paukum pibatani Wari sanaba tuda Secretary of State Sri Rubio na lebak animakna khongpham handokna tuna sayetnaba wafam sing wari sanaduna loisinanaba khongtang lokhunnabagi wafam phongdorakhi Kendra ki Port Shipping and Waterways Mantri Sarbanand Sonowal na Mumbai da pakhaliba maritime project sing hanna yengsinkre Hauji oiriba leba ki phibam gi matang da palladuna maritime project sing amisung maritime ga mari leinaba laloliti ki thabak sing hanagum chathabai hanaba mantri na official sing da pautak pikhi mantri na jahaz sing gi satok jasin amadi cargo operation gi matang da lokhaliba jakchil thorang sing chu yengsinki Mifam atuda mantralay sigi makhata leiba achauba organization sing Shipping Corporation of India, Jawaharlal Nehru Port Authority, Indian Port Rail and Roadway Corporation Limited, India Port Global Limited, Directorate General of Shipping amasung Mumbai Port Authority gi mihutching saruk yakhi. Techniques for answer script evaluation ki matang da nomagi oiba workshop amadi hand-on training program amang ngasi luang sungbam da leiba liberal college pangthokre college asiki internal quality assurance cell IQAC amadi department of philosophy na punisin ba tharmatu da ojaching saruk yakhi tungan ba subject singi mark pibagi niyom gi matang da kupna khana naina ki bagal loinana ojasung na syllabus amata leiba curriculum sing mapung phana naina tuna khangnabagi maru oiba sing khanaki pauloi jare